Manglan YouTube channel bu miang thabyo mayam tong pura kis kmeke dagi noluk na kurum zari mayam se dong dong te hamna interesting wa da khoina Paytm payment bank haiba bank asi matau karamna zero saving account ni haiba sida dong na 1 lakh phau thambi ai masida natana khoina FD da khoina hen ba 2 lakh phau haiba sida thambi ai haiba Paytm payment bank haiba bank asi matau karamna online da hangadage adom na KYC point da chatlaga KYC tawngai mathau ta de asengoi mayam adong gi smartphone am lerba adong gi smartphone sida gi adom na isa gi yumda isa na KYC tawbe ai ba mini KYC full KYC matau karam tawda gi haiba step by step mayam da share tawjage maram da mayam na video si skip tawbin hongda le phone video adu mayam da ni hajen mudi ngasi video asi mayam na khwai dagi comment tawbira pai di ngasi Paytm haiba apps asi Paytm haiba account nasi sembi bagi matang da video ampu biro haina mamang da kya haibirak ba comment tawbirak ba video sine mayam dong ta semjai maram da mayam na video su yan khan da share tawbi adu mayam da ni hajen mudi adom so online da earning tawda interest le ba sungba earning apps khargi application khargi link description da pijage haiba sida dong na tin pati na singba game sing sanarga amasung atop atop dragon versus tiger jandi munda haiba de ragaw singba game sing phangni haiba apps sida haiba apps sida adom na check tawbu ka bigano haiba se Taibang YouTube channel gi makita gi thamjari adu Paytm haiba apps sida adom na sina bigane khan bi tar ga de link description da pijage mayam da ni hajen mudi ngasi video sida khoina haiba khitang blur na chingba leiba dagi phone se khoi nikpa khotpa khoi gi check tawbu khotpa lega su ko mayam na watch one view haiba se quality khitang bed or su mayam da thamjari adu di mayam video si start tower si bada adomna Paytm harba apps asi sinabigena khanbi batargadi link description da pijari ado yangsi Paytm harba apps asi da koina click tawsi phone number ama happy batare harba sida ina harba si hapjagi ge phone number hapla matung da mem porsit secure haina thariba option asi click tawbigadabani harba sida click taw matung da elo haina thariba sing jadom elo tawbigadabani elo taw matung da mem yengbiu adongi mobile se verify tawgragani ko file haiba option ama thoi ko mem sigi profile haina thariba option asi da nambigadabani profile haina thariba option asida namlo matung da han bada mayam adom na haiba sida adongi ming hapiu adu matung da adongi email address amasung adom na haiba sida active oina wi dong ta haiba singa si hapagi mathau tai adongi mobile number adongi email address na singba haiba sida hapla matung da adom na haiba sida active now haina thariba option asida nambi gadabani haiba sida namla matung da mayam sida option ama thore ko adom na haiba account asi kari dagi hangba pamlibano haiba honge haiba sida account hangna bidong ta adongi Aadhaar PAN card passport voter ID driving license nareга gi khoi job card ko haiba document taruk sigi manungda ama laibibu oigadabani karigino haiba haiba document sigi ama sangeba Aadhaar card orso Aadhaar card PAN card orso PAN card voter ID natraga driving license natraga narega gi khoi job card ki haiba card asi laiba targadi adomna haiba sida account hangba yaeba aina haiba sida voter ID haiba sida gi aina haiba sida submit tawjagi ko mem voter ID sida click taw matung da hamada voter ID gi adongi ID ma leibado haribadu happy gadabani aina haribasida aigi details sing se haple madu matung da I agree haina thariba option asida click taw bigadabani ko myam si option ama tick mark khon bidong thari je lena bigadabani sinamla matung da active my wallet haiba option asida click taw bigadabani active my wallet haina thariba option asida click taw matung da adongi mobile number da OTP ama lakani OTP hapla matung da myam confirm haina thariba option asida click taw bigadabani matung da yengbiu myam aigi wallet asi azik activate oireba haibadi haibasida minimum aikoina lupa 10,000 phauba haibasida thamba yaiba haiba paisa asi aikoina recharge tawbna chingbada sinaba yai ado myam ngasigi video asi khitang akoina phone je blur gumba chat pakot pa yaw su myam na waro bibia de kai gino haibada aisu yam khanna honara ga haibasi myam gi dongta semjabani maram aduna myam muneng biu myam sina akoina mini KYC tare ko sigi matung da adom na haibasida bank haina thariba option asida click taw biu ko haibadi akoina back tor matung da adu matung da open saving account haibasi nambi gadabani open saving account haibasi namlo kanda adom na haibasida adongi passcode ama nambi gadabane ba 4 digit ki ado amuka su confirm taw bigadabani haibasi confirm taw matung da myam mengbiu asumna haibasida page ama thorkani ko donga ta ngai minaba tare haibasida kari kari thorpa ge habda punna miyang taminasi net su khara slow ore myam adui matung da myam yengbiu adom na haibasida nominee hapa pambra pamdabra haibna chingmadu haibasida select taw biru I will do later haibasi namage haidi aina kona tawjarage ba haiba option asi adui matung da myam haibasida makha da leiba term and condition sing asi accept taw bigadabani adui matung da proceed aina thariba option asi nambi gadabani proceed aina thariba option asi namla matung da myam yengbiu upgrade account now haina thariba option asi click taw biu update account now haina thariba option asi click taw matung da ahan bada adom na haibasida anakpada leiba KYC center da haibasida KYC taw yare visit nearest KYC
KYC store है ना थाई ऑप्शन असिदा क्लिक तौर मतुंगदा नत्रगसु डायरेक्ट अखोइना हाइबसिदा KYC तौबा याइबा इसाना को वीडियो KYC तौबा याइबा सिना अखोइ अनकपुदा लैबा डिटेल सिंग दुनिया दोंगिसु अनकपुदा लैबदा चटपिरकांदा हाइबसिदा डॉक्यूमेंट पुबिगदबनी आधार पैन कार्ड नचिंबा पुबिगदबनी अदु मतुंगदा रिकमेंड है ना थाई ऑप्शन असिदा क्लिक तौबियो हाइबसिना युमदा लेखान तौबा याबा हाइबा तारे जे अखोइना कोविड-19 नचिंबा लाखिबदगी ऑनलाइन लोइन तौनग्रेबको अदो मैम मसीजु हाइबसिदा ऑनलाइन दा तौबा यादोनी मैम अदु मतुंगदा हानबदा इंटरियर आधार नंबर हाइबसिदा अदोंगे आधार नंबर हापियु इंटरियर नेम आधार कार्ड ता लैबा अदोंगी मिंगदो हापिगदबनी अदु मतुंगदा आई एग्री है ना थाइबा ऑप्शन असिदा नंबी मैम आई एग्री है ना थाइबा ऑप्शन असिदा क्लिक तौर मतुंगदा प्रोसीड है ना थाइबा ऑप्शन असिदा नंबीगदबनी मसिग मतुंगदा अदोंगी लिंक तौबा मोबाइल नंबर दा हाइबसिदा OTP अमा लाकनी हाइबदु अदोमना हापिगदबनी OTP नचिंबा OTP नसिंगबा हाबलम तुंगदा अहानबदा अदोंगी मिंग थोरकनिको अदगी अदोंगी डेट ऑफ बर्थ मेल फीमेल अदगी मैरिड नसिंगबा लुंगबा लुंगद्रिबाना हंगकनी हारबसिंग असि अदोमना मेनबिगदबनी अहानबदा हारबसिंग असिदा मैरिड हारगदि मैरिड हारबसि नंबिगदबनी अदुगा हारबसिदा यंबियु म्याम अदोमना सैलरी रा अदोम सेल्फ एम्प्लॉयर रा हाउस वाइफ ला हाइबदु अदोमना खनबिरो दो हाउस वाइफ ओइ मरमना हारबसिदा हाउस वाइफ थमजरगे अदुगा सेलेक्ट योर सब परफॉर्मेंस है थारबसिदा नंबिगदबनी हाउस वाइफ को सिजो अदे एनुअल इनकम है थारबसिदा क्लिक तौबियु अदुइ मतुंगदा 0.25 L हाइबसि सेलेक्ट तौबा यारे अदुइ मतुंगदा फादर नेम लास्ट नेम अदगी मदर नेम लास्ट नेम हाइबसिंग असि हापिगदबनी अदुइ मतुंगदा हाइबसिदा आई एग्री है थारिबा ऑप्शन असिदा क्लिक तौबिर मतुंगदा प्रोसीड है थारिबसिदा नंबिगदबनी यंबियु मैम आइना हारिबा ऑप्शन सिंग असि लोइना मेले अदुइ मतुंगदा आई एग्री है थारिबा ऑप्शन असिदा क्लिक तौबिगदबनी अदुइ मतुंगदा प्रोसीड है थारिबा ऑप्शन असिदा नंबिगदबनी प्रोसीड है थारिबा ऑप्शन असिदा नमलम मतुंगदा अहानबदा अदोंगी पेन कार्ड हंकनी को हारिबसिदा अदोंगी पेन कार्ड की नंबर दो अदोमना हारिबसिदा इंटर तौबिगदबनी अदुइ मतुंगदा प्रोसीड टू वीडियो कॉल है थारिबा ऑप्शन असिदा नंबिगदबनी स्टार्ट माय वीडियो वेरिफिकेशन हारिबसिदा नंबिरगा हारिबसि डायरेक्ट अखोइना मखोइदा कांटेक्ट तौबा यारे तौगदब डॉक्यूमेंट सिंग दे अदोंगी पेन कार्ड अदगी अदोम इंटरनेट फजन फंगबो ओइगदबनी अदोंगी जगह दु लांगबो ओइरदबनी अदुइ मतुंगदा टिक मार्क खोनबि सिंग दो हाय मतुंगदा खोला मतुंगदा कंटिन्यू विथ वीडियो KYC हैना थारिबो ऑप्शन अदुदा क्लिक तौबिगदबनी अमना सिंग मतुंगदा डायरेक्ट मखोइगी कस्टमर सर्विस ना वरी छानबा यारनेबा मखोइन हंगबो क्वेश्चन सिंग असी डेट क्यानो अदगी अदोंगी डेट ऑफ बर्थ सिंग हंकनी अदुइ मतुंगदा अदोंगी सेल्फी ना सिंग अमा लौग्रनेबा हाइबदि नियम सुमना कापिगदबनी अदुइ मतुंगदा अदोंगी पेन कार्ड अपलोड तौनबि दंता ऑप्शन मखोइन बिरकनी हाइबा सिंग असि लोरगदि अदोंगी KYC लोइरे मैम ngsigi video asi adom de soidana kanarangani khanjai knowledgeable knowledge kadi phangoni habsi Taibang YouTube channel ga sani kari gnu habda मैम ngsigi video aina semjari basi मैम na kwaidagi comment tok video ne ba bro asumba Paytm harba apps asida account hangbi video amtang sembiro habsi मैम aisu matam si khitang sin ba busy oi mar masina matam chana pu ngamdre do ngasi मैम gidong ta pujarakuni haiba 2022 asida haiba asida kari kari processing leibagi habna sigmudu मैम da aina haijaren khanjai chungba general ba online da mataw karam paisa tan gadage amasung asumba kana kana ba dong gidamok ta video matung da phangina gidong ta Taibang YouTube channel sibo adom na haju khawba subscribe to video subscribe to view videos bu like amsung yan kham yamna share to view kai gran dum yamna share to gade asu motivation khar lai bhai ta video sing semda mam sig dam tani ngasi gi dam tani matang sa kai na si mathang da quality video mo galo na मैम gi dong ta pudun laksage thank you for watching bye bye